आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maroiba pau Rashtrapati Draupadi Murmu na Agartala Khongsang Jaj Saptadi Express Rail Gari lakliba sagol sen numita hawdoklagani Gujarat chathariba kuntra taruk suba National Games da Manipur na ngasi sanagi takaman ani lawduna hawji phawbada sanagi kun yauna punna takaman nifutare phangle FIFA Under-17 Women's World Cup lising ani kunitoi ngasidegi Bharat na yumbu oiduna Orissa da hawkre yumbu Bharat amasung USA hawjik ngahaki matung numidang pung nipan da sanargani Rashtrapati Draupadi Murmu na sagolse numita Assam da awang longpok lamdamgi ahamba supercomputer param kamrupa hawdokani amasung Pradhan Mantri na hari hawkiba sahi nipan asida Kendra Sarkar na laibak asigi tongan ba mapamsingda anawba aims kunitoi saki Rashtrapati Draupadi Murmu na Agartala Khongsang Rail Gari lakliba sagol sen numita hawdoklagani North East Frontier Railway Zonal Manager Operation Guwahati ki cherolaman hai rail gari asi ayuk pung 8 minute kunmanga chatpa matamda Agartala thadokani aduga Khongsang Railway Station da numidang waram pung 6 ta matamda thungani Agartala Khongsang Agartala gi regular rail service na anoba matam amaga loinana irai numitagi chenba hawgani hari Jan Shatabdi Express asi Agartala Railway Station ayuk pung 6 ta thadokani hari Imphal Dimapur lambigi Senapati Jilagi Kathiko Karongda ngasi ayuk passenger puba winger amaga alto car amaga thengainabada yamdrabada mi ani shire tara chokle asokpa sing adu Senapati District Hospital da pukatuna laikatnaki Aikoigi Senapati Paumi e hekini hai National Highway degi Barak Turel da Putchamarom luna tasilabasu Tata winger adu tonglakpa passenger anidi karimata so hogdre Passenger puba winger gari adu Imphal rom degi lakpani khudakta mafam degi miyam sangsinduna mi kanbagi thabak sathaki Siriba miyoy animak masak khangle makoi animak Manipur gi mapangi mi ngaktani hairi Senapati Jilagi Karongda thokiba lambigi khudongtiba thogdokta miyoy ani laikidaba amadi asok apan yawkiba adubu Power Mantri Thongam Bisojina nungaitaba phongdorokli laikidraba singi imung manungi awabada saruk yari amasung asokpa sing athuba matamda phagalakpa oirasnu hairi State Level Good Committee Mute Kangbu amana ngasi Mukhyamantri ga mahaki secretary ta unaduna mipam pangtokre mipam maduda Textile Mantri Nemcha Kibyan amadi MLA sing saruk yaki Twitter da thagapa warol amada Mukhyamantri hai good haibasi Manipur da pangtokliba kumai phiong singi manungda maruiba mafam amakalli kumsi sehi oina kumai asi chauna mapung phana pangtokani Amaromda Mukhyamantri na Joint Committee on Inner Line Permit System gi mihut singa mahaki office da unaduna wari sanakre unaba aduda rise asida Inner Line Permit System mapung phana chanahanba thorang kya paikhatnabagi matamda wafam sing khanaki Bharat Myanmar ngamkai paringda leiba behang matam kuina sarkar na thoksabidana amadi sothana leiramba adu hawjik paliba sarkar asina thorang kya lokotpaga loinana sakhot thorangi project sing paikhalakpa asida behang khulgi chief amasung chairman na thagatpa phongdorokli behang da Southern Manipur Cultural Heritage Center Mini Stadium amadi atei project sing sagadoriba amadi Chibu Chandragiti Park sangagadoriba asibu taramna okli Kulgi kulakpa singna sahi tawduna thadorokpa cherol amada ngangkhoi lamdam asida asigum project sing paikhatuna mafam asida khundariba miyangi punchi mahing hena phagathanduna Manipur pumba sakhonanaba thorang kya makhatana paikhalakani haibigi thajaba phongdorakli Manipur ngasi supnategi mioi samapan humudra mathoi COVID vaccine kapki masi tharga hawju phawda rises da COVID vaccine dose lak kuntrani toi lising nifu mari chama humudra mari kapkre masigi manungda ahanba dose da lak tara taruk lising nifu manga chani kumapan ani suba dose da lak tara humdoi lising kunithoi supna kunithoi amasung precaution dose lak ani lising humpu mapan chamapan kulumdoi kapkre Rises da ngasi nauna miyoy mga COVID-19 positive oiba thenaki positive oikiba miyoy sing adu Imphal West dagi ani Kaksing Thawal amasung Ukrul dagi amamamni ngasi gi oina positive oibagi chang chada mari dasmik mangani hawjik phawbada positive oiba apun masing lak ama lising kuntramapan sanipan kuntramathoi sure
positive oiba mioi sikhibagi paw leite adumoinamak hauju phawbada laicet asigi laikidaba missing lisingani chamani phumapan sure hariba matam asida covid positive oiba mioi naba phakibagi paw leite raijasta hauji covid ki active case tara taruk leiri mioi lakh ama lising kuntra tare chatruk humputaruk naba phakre naba phakibagi chang chada marpurani pan dasmik mari mangani Manipur Sarkar na yu legalize tawgani haina laukthokibbu yaningdaba phongdoktuna Jiribam jila da ngasi wakat mipam phamkre kada Jiribam district committee na sinduna jila asda leiriba mahiroi amadi maira paibi sing yauna chathakiba wakat mipam aduda yu legalize tawbagi warep khudakta handu yu yonba amadi sungba ayaba piba yaroi aphaba yu kadaibu kaubage nishabu senda lambi onthokpa yaningdi haiba placard camera paiki Akashbani Imphal gi Regional News Unit ki Manipuri Pau gi Casual Editor lobagi aiba changyang parikya thasigi tarataruk nomaijing numiki ayuk pung tarataba matamda Imphal gi Palace Compound da leba Maharaj Bodhchandra College sa pangthok lagani parikha gi matam pung ahum oigani candidate singna makoi gi admit card office matamda loba yagani parikha thaba yaraba candidate singi list office asigi notice board natraga Facebook page All India Radio News Imphal amasung Twitter @AIR News Imphal ligi khangba yagani tabiriba pawasi Akashbani Imphal ligini Gujarat chathariba kuntra taruk suba National Games asida Manipur na hauju phawbada sanagi kun lupagi mapan amasung senjengi taranipan punna takaman niputare pangduna mapan suba mafam da leiri nupigi kilogram humpu gi wusuda naurem rosibina na sanagi takaman lauki judo gi mixed team event sanagi takaman amasu laure nupagi wusugi kilogram humbudra manga kangta haubijam gagarin singna lupagi takaman phangle Nupigi boxing gi lightweight ta konthokjom Pravis senjengi takman phangle nupagi lightweight ta Maison Moirangthem senjengi takman phangle nupigi welterweight ta Elena Thonojom final changkre games asigi tarawm doini chanba numita Manipurna judo da sanagi ama wushu da sanagi ama lupagi ani amasung senjengi ama boxing da senjengi ani puna takman tare lauki Nupigi hockey da Haryana na Punjabu Panjil amasino da maithi piduna sanagi takaman laure services na sanagi yangkai taruk lupagi kuntra mari senjengi kuntra puna takaman chama kun phangduna khwaigi makok te leiri Maharashtra amasung Haryana na games asida mathangsina sanagi kuntra ni pan amasung kuntra mari phangduna ani suba amasung ahum suba mafam da leiri FIFA Under 17 Women's World Cup lising ani kurintoi ngasidagi Bharana yumbu oiduna Orissa da haukre haudopagi tharumda kendra gi mantri Singh Dharmendra Pradhan Anurag Singh Thakur amasung Kiren Rijiju saruk yaki haudopagi tharum ऐतिहासिक orba Bhubaneswar gi Kalinga Stadium da pangthokki Kalinga Stadium da sanakiba haudopagi match da Brazil na Morocco bu panjal amasino da thoiki amata ngairaba panjal adu Johnson na sanabagi minute manga chapa matam da chankibani yumbu Bharat amasung USA gi match na housing haki matung numidang pung ni panda sanagani tournament asigi match sing Nabi Mumbai amasung Goa da su sanagani World Cup asda punna team tara taruk na saruk yari Group A da yumbu Bharat Brazil USA amasung Morocco yauri ngasidagi hauriba sahi taratare makagi nupigi World Cup saruk yariba team singda Pradhan Mantri Narendra Modi na yaifa pausel piragli manghai asigumba tournament ama Bharat na yumbu oiba haibasi yamna chokthok chaningai ni Rashtriya Posan Maga Mari Lenana Ising Ningthijana Sinaba amasung Yoktuna Thamnaba amadi Thaknaba afaba isingi chang hengatanba haibasida nomagi oiba miyambu bhap tahanbagi thoram ama Manipur State Commission for Women Sindra Kaisangthom Hanthem Lekai Imphal pangthokre Thorumda Manipur State Commission for Women gi chairperson Srimati Ulka Salam commission gi member sing Srimati Thumlip Tiningpham Monsang Srimati Lorembam Dayabati Devi amasung Ti Chuong Sing Koireng saruk yaki Puarigi amamba numit puya mai thakibagi apunba ningsing lup kanglai pakna sinduna ngasi Imphal gi GM Hall da pangthokre thoromduda akhangai kyana wangangki RK Maipaksana Memorial Trust na sinduna RK Maipaksana gi Marfudani Pansuba Mapok Kumon JN Manipur Dance Academy Imphal ngasi pangthokre thoromduda Manipur University gi Economics ke Professor E Bijoy Kumar Singh na RK Maipaksana Memorial Lecture piki thoromgi saruk amo oina Dr Lamabam Gojendra da RK Maipaksana Journalist Fellowship piki ngasi gi thoromadura sangnareba Economics Professor N Mohendra saruk yaki Assam Rifles na Raija sigi tongan bazila singda Swaz Bharat Abhiyan gi makada lunambagi camp sing chatari Churachampur jila gi Tuibong Ukrul jila gi Tusom Poi Khul amasung Sangsak Khulda mafam adugi miyam ga lunana koibagi mafam sing amot akai sing sengdoki amaromda None Battalion Assam Rifles na Ideal School Khopumda Career Counseling Program pangthokre hairi
Institute of Bioresources and Sustainable Development IBSD Imphal Sinduna Numinini ki oba jati thaki bioeconomy based entrepreneurship ki matangda seminar among asigi haukre thoromdra saruk yakiba institute asigi director Professor Pulok K Mukherjee institute asina awang nongpol amdamda phangliba bioresources singdagi bioeconomy sakona bathaba paikaliba singi matangda wangangki thoromduda akhangai kyana saruk yaki Akashbani Imphal की कैजुअल ड्रामा आर्टिस्ट तरुक ए ग्रेड पीरे ऑल इंडिया रेडियो की डायरेक्टर जनरल थादोरप चेरोल अमगी मतुंगिना ए ग्रेड फंगलबा आर्टिस्ट सिंग अदुदी थोंगाम थोई देवी लबुक तोंबम संचरानी देवी हाउबम इबेपिसक देवी अयकपम शांति देवी कांगाबम गुणरानी देवी अमसुंग वांगखेम अपना देवी नी आकाशवाणी इम्फाल की पाव ताबिरी नुमिनी की खोंगसता राष्ट्रपति द्रौपदी मुर्मू लालिबा सकल से नुमिता गुवाहाटी दा थोंगनी राज्यदुदा Leiringaida mahangna tongan ba sarkar gi thorom sing da saruk yagani Rashtrapati na Indian Institute of Technology Guwahati da satuna supercomputer facility param kamrup pa hogdokani National Supercomputing Mission gi makha da paikhat pa awang nongpok lamdam gi oina ahan ba supercomputer param kamrup pa na oigadori IIT Guwahati da pangthokpa thorom aduda Rashtrapati na virtually oina Dhubri Medical College amasung hospital sangagani mahangna Tribhuvan amasung Madhya Pradesh ki Jabalpur da sagadaba Journal Institutes of National Institute of Biology की जत्रा हुनगनी राष्ट्रपति ना असम एडमिनिस्ट्रेटिव स्टाफ कॉलेज गुवाहाटी दा पांगथोकपा थौरम अमदसु सरुक यागनी राष्ट्रपति की असंग खोंगसा की निनी जनबन नुमिता राज्य सरकार की मॉडल अंगनवाड़ी सेंटर लिसिंग तरुक संगागनी महांगना मिशन सौभाग्य हौदोपगा लोइना चाबगान दा थबक तौरिबा मियोसिंग की मचा मसुसिंग लाइक तमनबा मॉडल सेकेंडरी स्कूल चामा सानबा जत्रासु हुनगनी श्रीमती द्रौपदी मुर्मू ना असम दा नेशनल हाईवे सेक्शन कया संगागनी सिलचर इंडियन ऑयल लिमिटेड की रेल फैट पेट्रोलियम स्टोरेज की डिपो सानब जत्रा हुनगनी गुवाहाटी की श्रीमंत शंकरदेव कला क्षेत्र पांगथोकपा थौरम अमदा वर्चुअली ओइना ख्वाइदगी नौबा कार्गो कम कोचिंग टर्मिनल अमा सानब जत्रासु राष्ट्रपति ना हुनगनी प्रधानमंत्री नरेंद्र मोदी ने अहमदाबाद के सिविल हॉस्पिटल अस्वाद लुपा कोटी लिसिंग अमा चनी हुमुद्रा मंगा संगना पाइखकदबा हेल्थ केयर फैसिलिटी संगनब जत्रा हुनक्रे प्रधानमंत्री ने ख्वाइदगी नौब खुचुकुलाई सिंह लेबा सरकार की हॉस्पिटल ओगदरिबा हॉस्पिटल असदा मखल क्या की खुदोंचाबा फंगनी राज्य हक्सेगी लमदा मपुंग फाना सखोललिबा अदु पलदना श्री मोदी ने गुजरात हौकिबा चही 15 असिदा गवर्नमेंट हॉस्पिटल सिंगदा मेडिकल कॉलेज अमसुंग फमुंगी मसिंग सिंगथानिंगाई ओइना हेंगकी सही कुन की ममांगदा सरकार की हॉस्पिटल सिंगदा फमुंग लिसिंग 15 लेरंबा अदु हौजिकती लिसिंग हुंफु लेरे मेडिकल कॉलेज मापन लेरंबदगी हौजिक 13 सुरे मांगनाई राज्यस्दा हौजिक हक्सेल की अनौबा टेक्नोलॉजी सिंग अमदी इंफ्रास्ट्रक्चर मतिक चाना लेरे मसिना लायरबा मियोसिंगदा चावनो खुदोंचाबा पीरगनी प्रधानमंत्री ने हौकिबा चही 9 असिदा केंद्र सरकारना लेबाक असिगी तोंगान तोंगान मफमसिंगदा अनौबा एम्स 12 साखी तरामंगा सुबह मणिपुर स्टेट लीग की आर्टिफिशियल टर्फ ग्राउंड गसी सानकिबा मैच दा मोबाइल एथलेटिक्स ना यारकोक यूनाइटेड एफसी बु पांजल अनीस नोद थोइकी अतोप मैच दा राव लाइरिक एंगबम लेकाई अमसुंग सगोलबन यूनाइटेड पांजल अममम चनदना ड्रॉ चटकी सही तरह मखा की नुपी मसा की स्टेट लीग फुटबॉल की आर्टिफिशियल टर्फ ग्राउंड गसी सानकिबा मैच दा क्रिप्सा वुमेन फुटबॉल एकाडमी बु पांजल अहुम अमदा थोइकी अतोप मैच अमदा दी यंग वेलफेयर क्लब ना एफसी इम्फाल बु पांजल तरह सिनोदा थोइकी डीएसए कक्सिंग छिंदुना लमजाव प्लेग्राउंड चथरिबा के मेमोरियल फर्स्ट डिवीजन फुटबॉल लीग ता एसएफसी ना एसडीओ पलेल बु पांजल अहुम अमदा थोइकी अतोप मैच ता एआईएफए ना डीवाईए बु पांजल अनि सिनोदा थोइकी इम्फाल की मपाल कांगजीबुंग चथरिबा अहानबा इंटर डिस्ट्रिक्ट पोलो टूर्नामेंट लिसिंग अनि कुनिथोई की ngasi की मैच ता मणिपुर पुलिस स्पोर्ट्स क्लब ए ना टेक्सम पोलो क्लब पांजिल तरुक अमदा थोइकी अतोप मैच ता मणिपुर पुलिस स्पोर्ट्स क्लब तिम्बीना थौबाल डिस्ट्रिक्ट पोलो एसोसिएशन बु पांजल तारा निपान अहुमदा थोइकी इंडियन मेट विभागना उत्तराखंड हिमाचल प्रदेश अमसुंग उत्तर प्रदेश की नोंपोक थंबा सरुकता लागिबा निमित खरनी असिदा अकनम नोंग चुगनी हारी मेट डिपार्टमेंट हाई खान नोंगसुप्तगी हौरकपा कुंगी नोंगसुक थंबा मध्य प्रदेश गुजरात उत्तर प्रदेश अमसुंग उत्तराखंडगी थैदोकपा हौरकले लेबागी कोनुंग दिल्लीदसु नोंग चुरे मणिपुरदसु ngasi मफम खरदा मयाय ओरपतगी कलप नोंग चुकी अरोइबदा मरोइबा पाव राष्ट्रपति द्रौपदी मुर्मू ना अगरतला खोंगसांग जन शताब्दी एक्सप्रेस रेलगाड़ी लागलीबा सगोल से निमित्त हौदोकलगनी गुजरात चथरिबा 53 सुबह नेशनल गेम्स दा मणिपुर ngasi सना की तकमान अनि लौदना हौजु फावदा सना की 10 यावना पुन तकमान 93 फंगले
FIFA Under-17 Women's World Cup lising ani kunitoy ngasigi Bharat na yumbu oiduna Orissa da hokre yumbu Bharat amasung USA haujik ihaki matung numidang pung nipan da sanargani Rashtrapati Draupadi Murmu na sakolsen numita Assam da awang nungpuk lamdamgi ahanba supercomputer param kamrupa haudokani amasung Pradhan Mantri na hairi haukiba chahinipan asida Kendra Sarkarna laibak asigi tongan mapamsingda anoba Ems kunitoy saki Paulo Jare